Naga Nupi amadagi kuki singna Potchei mulubagi wathok chouthorakadouri. Kuki area da commercial vehicle singsangbada NPO na athingba thamkhre. October 18 da Senapatigi gambi faida leiva. Committee on Tribal Unity Kotugi get mamangda. Kuki miyoi kharana Naga Nupi amadagi yonanaba potlam sing. Hazin kiba thawong yaningdaba phongdoktuna. Kuki area da makhal amatagi commercial vehicle sing. Sangdanaba Naga People's Organization NPO gi District Grievance Cell Senapati na khangankre NPO gi Senapati District Grievance Cell gi convener na thadorakba seron amada Kuki area da lalol itika mari lainana makhal amatagi commercial vehicle sing khudaktagi sangbada athingba thamle Naga miyoy singdagi makhal amatagi sankhai thumkhai amadi kihan khanganbagi thabak sathadaba haina yanakiba wafam Thukaiduna hanjin Naga miyoi singdagi Kuki community gi miyoi singna selkhaiba amadi kihanbagi thabak satharakpa asi laibak thibani maram asina yanakiba wafam asi ngakna satkani haibaga loinana Naga Nupi amadagi lalonabagi potlam sing nam haduna munkhiba bathawong adu lale haina Kuki community na haidaraktriba phawba Kuki area da commercial vehicle sangbagi athingba asi thamkhigani hairi Ngasi nungthil pung mari dagi Senapati District ta pung kun mari gi total shutdown lauthokre Imphal West District ki lamsang area da khutlai paiba singna Senapati dagi miyoi ani phukhiba amadi selmul hobagi thodokta senaba miyoi sing pung niphunipan gi manungda phaduna logi oiba serak pigadabani haiba yauna Naga CSO singna Manipur lengakta thamkhiba wafam sing thabakta onthoraktabagi mayokta Naga People's Organization NPO, Senapati District Students Organization, Senapati District Students Union amadi, Senapati District Women Association ng asinungtil, pung mari dagi Senapati District ta, pung kun mari gi toten sa down lauthokre, toten sa down asna maram oiraga, Imphal Dimapur lambida sanglakadaba gari singda, asoba sa iting piba hokre, nakal amaromda thawdo aduda senabani haina ba, KCP gi lanmi ama tha asigi kuntrama thoida Imphal West District ki manung sanna lamsang area dagi Manipur Police Commando gi kangbu amana phare hairi pharaba miyo adugi maming Sanjam Suras Maite sahi kunmanga apokpa S Nilakamon kawi police dagi phangba paw asna hai pharaba KCP gi lanmi adu Senapati dagi miyo ani pharaga phuba amadi Salmunbagi thawdoksa senai haiba khangba ngamle mahakki mathakta case ama lokhatpaga loinana wahang pahong sathari haina paw asina makha tari Sub Inspector ama constable na nongmaina kaptuna hatkre Ziribam district ki manung tanba mongbung maitai khulda leiba police outpost da duty taba Sub Inspector ama constable na nongmaina kaptuna hatkre thawdo asingasi ayuk pung 10 rom tabada thokibani hairi Haujuk phawbagi oina pressna phangba pawda laikhidraba Sub Inspector adu yairi poki tawpokpidagi Sahajahan kawi mahapu nongmaina kaptuna hatkibani haiba constable adu Bikramjit kawi hairi thawdo aduda senaba constable Bikramjit amadi mahakna Sahajan hatpada sizinai haiba 303 rifle amasu phagatle hairi kari maramdagi matokaramna thawdo adu thokibano haibadi sabsana khangba ngamdri Atopa source amagi matung inadi laikhidraba Sub Inspector Sahajana Constable Bikramjitpu masagi mathaubu ningthina pangthokte haina khara saikiba lei hairi amaromda thawdo asigi matangda hojik phawbagi oina police ki maikaidagi sabsaba wafam amatta khangalakpa leitri adubu police na case ama lokhatuna thijinba hokre hairi sabungkho khunau amadi santi khongbalda Kuki militant singna nongmai kapsilakre Kuki militant singna nongmai amadi boom toina kapsinduna landarafam oiriba lamlai kendragi Yangang Police Station gi manung channa leiriba Maitai khul Sabungkho khunau amadi santi khongbal ani gilona bamaphamda Kuki militant singna nongmai round khara kapsinduna landarakre hairi Sabungkho khunau gi praja singdagi phangba pawgi matung inadi Ngarang numidang pung 10 minute 10 rom taba matamda Kuki militant singna khutningduna leiriba sangram tuisin jingthaktagi sabungkho khunau amadi santi khongbal khul ani gi lona bada nongmai round ahum kapsilaki
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ 3 ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯥꯎꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯁꯪꯒ꯭ꯔꯥꯝ ꯇꯨꯏꯁꯤꯟ ꯆꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯪꯀꯔ ꯀꯌꯥ ꯁꯥꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯂꯣꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫